Hauji Story Collection YouTube tabiri ba khudingmak po khurumjari hauji pung ani takhibaga loinana akhanaba paw khara khanganjari mulumda kamna khare mongpok chingpu da chu kamnari kuki ani ga naga amaga sire mayam ama sokre imphal da soko chingawra khare ngasi ko komina miyangi wahang taruk lenga ka hangadawri leikhidraba ahungi hakchang sing leiron chankhre thangja chuti oidre lekha taralba khunai kanminarasi muko Torong laubi amadi urkun gi thawdo nungaitaba amadi awaba phungdokre Bishnupur district ki Torong laubi da epin taru amadi tare ki lonaba ehingda kukini haina singnaba terrorist na bomb kapsilakpada angang ani lekhidaba thawdoki makha chatharakpada penadraba miyamna CRPF Kemda Humjinbada CRPF na nongmai kapthorakpada leikhidraba mioi ohungi hakchang ngasi JC amasung manungda lauraba matungda aroiba mathau mangam pangthokre epin taret amasung nipandagi National Institute of Medical Science IMS ki miren sangda leirakhiba hakchang sing ado ngasi lauraba matungda Bishnupur district ki Phagakchau Ikhai police station gi manung changba Torobung lamthabungda leiron chankhi thawdo aduda leikhidraba Laisam Jitren Nifumatoi Abopa Udoisan Torobung Waikurok Wahengbam Bobi Kumapan Apopo Lekidraba Ibosoba Kumbi Terako 1 number Taret Amasung Hoidom Henry Elias Michael Nifu Apopa Mohon Tera Lokapom Lekai Hautuna Phagakchau Ikhai Awang Lekaida Phagakchau Ikhai Awang Lekaida Leibagi Hakchang JC Amasung Nung Manungi Mioi Singna Rims ki miren sangdagi laukhibani epin tarawm deda magistrate yauna video coverage mapung phana lauduna hakchang sing adu postmortem tawraba matung hakchang sing adu claim tawdana rims ki miren sangda leirakibani hakchang sing adu launabagi damta yamlaba mioi sing gari singda rims tamna langnaba sem saba horakpadagi hauna security gi akanba ngaksen gi thabak sing paikhatki Haksang sing adu police amasung mari lainaba authority na JC amasung leikhidraba singi imung manungda numiyungba duwaida kusinna khibani Paumi singda wangang laduna leikhidraba singi imung manunggi mioi amana hai mioi ohum adugi imung manungna mayongnariba waba loinana taliba demand sing lenga ki makeidagi pidagani haibagi thajaba pirakpadagi imung manungna haksang sing adu launaba phireb laukhibani Mioi ahungi hakchang adu Rims ki miren sangdagi Phagakchau Ikhai police station gi manung chanba lamthabungda purakhi mafam aduda miyamna haikal leika tamlaba tungda numidang wairamda leiron chanbagi thawram pangthokhi makhoigi hakchang Rims ki leiron champham phawba puduna lakbagi lambida relief kengi IDP sing amasung miyamna Tronglawidagi hauraga Phagakchau Ikhai phawba lambi lei chaiduna leikhidraba mioi ohum adubu ikai phunaba ukhi lamthabung yawlaba tungda laining laisungi thauram pangthoklaba tungda leikhidraba singi imung manung amasung mioi lising hembana saruk yaduna leiron chanbagi thabak thauram pangthokhi tungda peace Committee Kanglaipa amasung thamna popi nupi yaifamarum na sinduna leiron chankhiba mafam aduda mairakatuna leikhabde singi thawaina ingna leirunaba thongnikhi leiron chanbagi thauram adu Manipur gi tongan ba mafam singi dagi mioi kayana saruk yakhi panba yabadi epin tareta hoidom henari amasung laisam jiten miyamna gelmol amasung oksungbung Nogda Laiba CRPF Kemda Changsinkhiba Khungjangda Yauringaida CRPF na miyam adu tamna nongmai kablapta leikhidabani amaromda wahengbam bobina thawdo adu sokpadagi Rims hospital da laikanaduna lagliba tungda ipindipanda leikhidabani Leikha tarklaba khunai ase miyam punamak tholaktuna kanminarasi lenga ki thabak tawba singchu puna thokpiraglo haina All Manipur United Committee Manipur Amuko gi President Sanjoy Choikaibamna phungdoragli Amuko ga chaminariba loop mangana nambol amasung maira paibi loop wainam apumba maira paibi amadi tongan ba kalapsinga ngasi numidang wainam playground dagi nambon phawa chakhiba mairagi khungchatta mari lainana Sanjoyna hai miyamna kholaw kaya law rabasu India lengang na taroi haina tadaba amadi wafam amata phungdoktaba asen yamna laibak thibani
India Lenga Masat Asemiana Karisu Tazaninga Oide, India Lengana Zatar Puxi War Kudak the Lake of the Haina Paladuna, Mapam Kudimakta, King Tahan Bazarak Sahin, Nahenba Kunai, Ama Wehelibase, Akanbamong the Kandem Dawi Haiba, Wapam Mahana Tonki. Mahana Hai, I quite Kudimana Idam Damasik and Nanbakonabada, Taudang Lominasi, Hairaduna, Leptana Zatar Riba Mio Mine Asina, Semilona Sing by Hidam Kudimaktaga Sonta, Nuna Kunai, Sibu Leta, Lekatana, Mutaragle. Hojikti mayam punna thokpiraglo haina apin tawroduna mahangna makhata na hai natrabadi iram da mase kambang amlaroi akhoi hojikna changni phini ba mayum makai lechetabagi thakta leire amadi maming tegi oiba state assembly asina mathau masa khangna tawbangamde haiba wafam thongkhibaga loinana central postingi mimang tada akhoi miyam hana halaga yengli ngasi miyam na changsileba khongjang asida lengaki thabak tawriba khudingmapu saruk yabiro haiki iramda ngak semba ngamdraba state forcing misam miyam da onsilaga nongmai kapana singba tawriba se lepkodabani lekha taraknaba kunai ase taraglaba kunai ase ekoi khudimak tholakuna kanminarasi India lengana miyangi kholau taraktrabadi hena kanba khongjang changsilakani haina su phongdokhi numidang waidam pung manga degi hauraga mathangi numike ayupung manga phawa leiriba curfew gi athingba thugaiduna miyamna chatkiba ase ngasi numidangi maira paibisina wakat khongjang adu athengbadadi security force amadi khongjang changsiliba singe marakta akanba mongda mungnarakhi kanna mungnarabaga loinana security force amadi miyangi marakta khulai sinaba horakibaga loinana police amadi security force ki maikai digi miyam adu takthokibaga tiar gas cell sing amadi mo bomb sing kakhibaga loinana miyangi makta ki security force tamna nungna thajilakpaga loinana nauri kapsilaki hairi angang harpada senaba sing cherak pinaba yauna tongan ma kholau sing lauduna changsing khiba khongjang ado athengbadadi security force na akanba thabak lokhatuna loisinki ngasi ki khongjang adu da aso apan thoba japchabadi phangdri Yaripoki Sara Hemgi Khongjang Police na loisilan khre thasi gi angan basauta Bisembur district ki Tronglaubi awang lekai da thokiba tamthiraba terrorist ki thawong aduda pigiba angang ani hatkiba amadi misam ahumna CRPM na nongmaina kapada leikhidraba thawdokta senariba maral leibising lengang na puthokna miyam khana serak piu haina ngarang dagi Yaripok tampha lekai thenda Sara Hemgi Khongjang changchilakhibi Yaripok tampha kaithen polam phambi luki president ima Laikhuram Laiden Tombi amasung member Pongbrai Lakpam Umbi Thamban Tombi anibu ngasi ayuk police na lokhathraba matung makhata na ngasi ayuktagi ima ani gi mahut sinduna makhata na Sara Hemgi Khongjang changsinkhibi ima ani mutum bemcha sahi humpu amasung matura basi mayum premila yakhai manga busu ngasi nungthin pung manga ga mini kuntha khara helakpada Yaripok police station gi osina lusing bating ama lakun lawkhre ICAC Yaripok ta tangkhre loinana imasina makhata na Sara Hemgi Khongjang changchindanaba haina Sara Hempham afam aduda police na sidokre panba yabadi miyamna taliba demand sing asi phangdiba phawba Sara Hemgi Khongjang changsingani haina Yaripok tampha kaithen pofam phambi luki president ima Laikhuram Laiden Tombi amasung member Pongbrai Lakpam Umbi Thamban Tombi anina ngarang ayukdagi Sara Hemgi Khongjang changsinkhibani imani gi hakchang gi pyo ngarang CIC Yaripoki doctor sina yingsinki ngasi ayukta Yaripok police station gi OT gi team ama lakduna lokhalaba CIC Yaripok ta khatuna layenglaba matungda police na mayum da thinkhire ima ani police na lokhalkaba matung ngasi nini sambada pofam phambi ima ani mutum ibecha amasung mathura basi mayum premila yakhai mangana mahut sinduna makhata na Sara Hemgi Khongjang changsinkhibani Khongjang changsilingai manungda Yaripok tampha kaithen amasung market new market amadi akoibida leiba dukan sing thonglonaki pofam amata phamnaki de Sara Hemgi Khongjang changsilakhi basingna phungdokhibada minungsi leitana pigiba nga anibo hatok pikiba yaningde mihar asina chena sing cherak piu haina ekoi Sara Hemgi Khongjang asi changsinbani aduna ekoi central forcing asi Manipur dagi lokthok piko hamhaln piko makoi ekoi misam miyam bu ngakpi simbiba lakpanate kuki singda mateng pangsinduna maitei amadi nagagi misam nupi angang sing halaba phawba ngakpi simbibagi mahutta ekoi da onsinduna kapsilagle ekoi central forcing asida thajaba leitre ekoi gi iramdam ekoi sana ngakselgani
ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯝꯈꯤ꯫ ꯊꯥꯖꯔꯤꯕ ꯄꯥꯎ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫